ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯑꯃꯗꯤ NRC ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯃꯅꯤꯄꯨꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯃꯤ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯍꯟꯗꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯅꯥꯒꯥꯂꯦꯟꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯥꯛꯂꯤꯕ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯅꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈꯤꯕ ꯑꯁꯤ ꯍꯛꯆꯤꯟꯅ ꯂꯧꯏ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯃꯤꯇꯣꯞꯁꯤꯡꯅ ꯂꯥꯛꯁꯤꯜꯂꯛꯂꯤꯕ ꯐꯤꯚꯝ ꯑꯃ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯀꯌꯥꯗ ꯃꯤꯇꯣꯞꯅ ꯅꯝꯗꯨꯅ ꯈꯨꯟꯗꯥꯁꯟꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯚꯣꯇꯔ ꯂꯤꯁꯠ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯚꯣꯇꯔ ꯂꯤꯁꯠꯁꯤꯡ 68 ꯍꯦꯟꯕ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯚꯣꯇꯔ ꯂꯤꯁꯠꯇ ꯆꯟꯁꯤꯜꯂꯝꯕ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯇꯍꯥ ꯗꯤꯂꯤꯃꯤꯇꯦꯁꯟ ꯄꯥꯡꯊꯣꯛꯄ ꯑꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯣꯏ꯫ ꯐꯤꯚꯝ ꯑꯁꯤꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯄꯥꯡꯊꯣꯛꯂꯕꯗꯤ ꯃꯤꯇꯣꯞ ꯀꯌꯥ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯚꯣꯇꯔ ꯂꯤꯁꯠꯇ ꯌꯥꯎꯈꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯈꯟꯕꯗ ꯑꯔꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯁꯤꯜꯂꯛꯄꯒꯤ ꯑꯀꯤꯕ ꯀꯌꯥ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯤꯇꯣꯞꯁꯤꯡ ꯅꯤꯡꯊꯤꯅ ꯈꯪꯗꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯑꯃꯗꯤ NRC ꯆꯠꯅꯗ꯭ꯔꯤꯕ ꯃꯈꯩ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯃꯥꯌꯣꯛꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯊꯧꯔꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯈꯟꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯀꯟꯇꯥꯃꯤꯅꯦꯠ ꯇꯧꯔꯀꯥꯟꯗ ꯑꯔꯥꯟꯕ ꯃꯤꯇꯣꯞ ꯃꯌꯥꯝꯅ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯃꯤꯇꯣꯞ ꯃꯌꯥꯝꯅ ꯗꯤꯇꯔꯃꯤꯟ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯏꯂꯦꯛꯁꯟ ꯇꯨꯡ ꯀꯣꯏꯅ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯄꯁꯤꯡ ꯈꯟꯕꯗ ꯑꯔꯥꯟꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯁꯜꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕꯗꯣ ꯑꯁꯥꯝꯗ ꯉꯁꯤ NRCꯒꯤ ꯈꯣꯟ ꯂꯥꯛꯈ꯭ꯔꯤꯕꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯣꯔ ꯗꯦꯟ 40 ꯁꯤꯠꯁ ꯑꯁꯥꯝꯒꯤ ꯑꯄꯨꯟꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠꯇ ꯁꯤꯠ 90 ꯍꯦꯟꯅ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯅ MLA ꯑꯣꯏꯁꯜꯂꯒ ꯂꯩꯈꯤꯕꯗꯒꯤ ꯑꯁꯥꯝꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤ ꯑꯃꯗꯤ ꯑꯁꯥꯝꯒꯤ ꯄꯣꯂꯤꯁꯤꯗ ꯑꯁꯥꯝꯒꯤ ꯄꯣꯂꯤꯇꯤꯛꯁꯇ ꯆꯥꯎꯅ ꯑꯀꯥꯏꯕ ꯂꯥꯛꯄꯗꯒꯤ NRCꯁꯤ ꯇꯧꯈꯤꯕꯅꯤ꯫ ꯃꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯏꯁꯨꯁꯦ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕꯗꯣ ꯌꯥꯝ ꯋꯥꯡꯅ ꯂꯩꯕꯅꯤꯅ ꯆꯞ ꯆꯥꯕ NRCꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃ ꯇꯧꯔꯀꯥꯟꯗ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤ ꯃꯁꯤꯡ ꯃꯤꯀꯣꯛ ꯑꯗꯨ ꯈꯪꯗꯣꯛꯑ ꯃꯇꯨꯡꯗ ꯃꯤ ꯃꯁꯤꯡ ꯑꯁꯨꯛ ꯂꯩꯔꯦ, ꯅꯦꯇꯤꯚ ꯑꯃꯗꯤ ꯏꯟꯗꯤꯖꯤꯅꯁ ꯄꯣꯄꯨꯂꯦꯁꯟ ꯁꯤꯇꯤꯖꯟ ꯑꯁꯨꯛ ꯂꯩꯔꯦ, ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯚꯣꯇꯔ ꯂꯤꯁꯇ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯌꯦꯡꯉꯀꯥꯟꯗ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯗꯦꯇꯥ ꯑꯃ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯨꯊꯣꯛꯄꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯒꯤ ꯚꯣꯇꯔꯁꯤꯡꯒꯤ ꯄꯣꯄꯨꯂꯦꯁꯟꯗꯨ ꯆꯦꯛ ꯇꯧꯔꯀꯥꯟꯗ ꯑꯗꯨꯗ ꯕꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯁꯤ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯀꯟꯐ꯭ꯂꯤꯛ ꯅꯠꯇꯦ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯐꯝꯃꯤꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯥꯡꯂꯨꯞ ꯑꯅꯤ ꯑꯁꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯈꯛꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯑꯊꯨꯕꯗ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯆꯠꯊꯒꯗꯕꯅꯤ꯫ ꯂꯣ ꯀꯥꯏꯅ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯊꯤꯗꯣꯛꯈꯤꯒꯗꯕꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ NRC ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯗꯨꯅ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯀꯗꯕꯅꯤ꯫ ꯂꯣ ꯀꯥꯏꯅ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯊꯥꯔꯤꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤꯁꯤꯡꯗ ꯃꯤꯌꯥꯝꯅ ꯃꯅꯤꯡ ꯇꯝꯅ ꯆꯠꯄꯗ ꯑꯊꯤꯡꯕ ꯄꯤꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯔꯕ ꯃꯇꯝꯗ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯇꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯥꯏꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯃꯤꯅꯝꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤ ꯇꯁꯦꯡꯅ ꯂꯣꯏꯁꯤꯟꯅꯤꯡꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯃꯩꯇꯩ ꯀꯨꯀꯤ ꯈꯟꯅꯕꯅꯤ, ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯐꯝꯃꯤꯟꯅꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯅꯤ ꯍꯥꯏꯗꯅ ꯃꯣꯏꯅ ꯍꯥꯏꯗꯅ ꯍꯟꯗꯛꯁꯨ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡ ꯐꯝꯃꯤꯟꯅꯍꯟꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯦꯔꯦꯟꯖꯃꯦꯟꯠ ꯇꯧꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯐꯝꯃꯤꯟꯅꯕ ꯑꯁꯤꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯃꯣꯏ꯫ ꯃꯔꯝꯗꯤ ꯏꯔꯥꯡ ꯑꯁꯤ ꯆꯤꯡꯗ ꯗ꯭ꯔꯒꯀꯤ ꯑꯗꯨꯒꯨꯝꯂꯕ ꯑꯦꯝꯄꯥꯌꯔ ꯑꯃ ꯂꯤꯡꯉꯒ ꯄꯣꯄꯤ ꯊꯥꯔꯒ ꯊꯝꯃꯤꯕ ꯑꯁꯤ
ꯀꯣꯛꯊꯣꯛꯇꯅ ꯂꯩꯍꯜꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯄꯁꯤꯗ ꯃꯤꯍꯥꯟ ꯃꯤꯄꯨꯟ ꯃꯌꯥꯝ ꯆꯦꯟꯅꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟꯒꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯀꯟꯊꯣꯛꯑꯒ ꯊꯝꯃꯤꯕ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯪꯁꯤꯜꯂꯤꯕ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯇꯕ ꯁꯤꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯄꯥꯏꯈꯠꯇ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯑꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯃꯗꯨ ꯊꯩꯗꯣꯛꯑꯀꯥꯟꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯆꯦꯟꯅꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯃꯩꯇꯩꯒ ꯀꯨꯀꯤꯒꯗ ꯅꯝꯁꯤꯜꯂꯒ ꯅꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯕꯒꯤ ꯍꯟꯅ ꯁꯨꯅꯕꯅꯤ ꯅꯣꯏ ꯃꯁꯦꯟ ꯐꯝꯃꯤꯟꯅꯔꯒ ꯌꯥꯁꯟꯅꯧ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯃꯤꯅꯝꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯀꯥꯟꯗ ꯁꯤꯟꯁꯤꯌꯔꯂꯤ ꯍꯣꯂꯤꯁꯇꯤꯀꯦꯂꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯥꯏꯈꯠꯄꯤꯔꯀꯥꯟꯗ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗꯨꯅ ꯇꯁꯦꯡꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ